Online Manipuri Numidangi Pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Manipur Police ki oina anti-drone khulai tara lainaba thabak paikhatpa hore hairi. Kuki militant singna drone sizinaduna bomb thadarakpagi thogdokta mauna ama laikhidabaga loinana miyoi kaya amana so apan nanghankhiba thogdok adu makha tana thoktanaba Manipur Police ki oina anti-drone khulai tara lainaba thabak thorang sing paikhatpa hokre haina. Thazaba yaba pawgili khun amana khangalakli hariba anti drone asi drone detect tawba ngambagi sensor yawbata natna drone changba ngamhandaba amadi drone kapthaba ngambagi matik mayai sing yauri paw sina makha tar duna hai chingi mafam singda su drone hunting team semduna deploy tawnaba tharang sing su paikhatpa hore hairi tarakpa update da Kotuna luchingduna Kangpokpi town da rally chatuna DC da memorandum Twkhre Kangpokpi town da Labour Committee on Tribal Unity Kotu office ta ngarang Kotuna mapung oiba thaudang lauduna Kangpokpi district da Labour civil society organization singi miu sing yawba mifam ama pangthokhibaga loinana mifam aduda lawkhiba warep ki matung ina ngasi Kangpokpi town da Kukijo Singna rally chatkibaga loinana DC Kangpokpi da memorandum ama Twkhre hairi Kotuna mapung oiba thaudang lauduna ngasi numit yungba matung pung 12:10 taba matamdagi Kangpokpi bazar gi ima kaithel da miyam pulaba matung da DC office phawba rally chatuna DC da memorandum ki hairi rally aduda chawrangna miyoi lising ahum romna saruk yaki rally aduda saruk yakiba singna stop false narrative justice delay is justice deny immediate action against Kuldeep Singh and Geoffrey Amadi we demand Kukilen haiba kholaw sing lawki pamdaba thoktok sing thoktanaba security force ki maikaidagi akanba jackson thorang lokhat khibana pamdaba thokdok laikhide hairi khongjang aduda saruk yakiba Kotu ki general secretary Lamilun Singsitna phongdokhibada rally asi state lengakna majority community bu sogotpaga loinana lana pau sandokliba asi Kukijo miyamda mahuttana khanghannabaga loinana Central Government na chumba ama puthoknaba ngasigi rally asi chatpani makhatana mathangi numit hayeng September 18 amadi 19 dasu Sadar Hills ki mafam pumnamakta total shutdown chathagani Myanmar dagi Kuki militant chamapan rom Manipur da sangsinkhre haiba sengdaba intelligence report ama sandokliba sigi mayokta khongjang asi sangsin gadabani haiki makha tarakpa update asidi su lauthoklabadi Manipur gi irang asi loisinba ngamgani Manipur da sanariba lila asi maitai muthatnaba sanaba lila ni 1951 gi matung da changlakpa sing India nate haina lauthokpa amadi Kuki khulai paiba singa tawnariba su lauthoklaba matamda Manipur da thokliba irang asi loisinba ngamlagani haina political activist Sapam Kanglaipal maitai na phongdokhre wafam asing asi maitai chaingak maitra pakna sinduna major khulda leiba Manipur press club ta pangthokhiba lamyanba irabot ki Humfudara humdoirak suba laikhidraba numit ki thoramda mari leinana phongdokhibani laikhidraba gi photo da laisu katpagi thoram gi maru oiba oikhi thoram aduda maitai chengak maitra baki president Nongthombam Sanahal All Manipur Student Guardian Organization gi General Secretary Sumati Sograkpam Socialist Student of Manipur gi President Sarai Samyai Maitai Kanglaipak Minority Welfare Organization gi President MD Nasir Khan na Thorom gi President member oina saruk yaki Thorom aduga mari leinana sapamcha Kanglaipal na makha tana phongdokhibadi laikhidraba lamyanba irabat matam adugi sokna samnaba yadaba tax yamna chawna lobagi chatna haliba system amadi miyambu onnaiba kaya adugi mayokta laibana lamdam asibu kannaba hotnaramba adubo asengba luchingba amani mahakpu manung matam chadana laikhidaba haibasi lamdam asigi achawba mangjaba amani haiki makha tarakpa update ta Ngamkhai sambal khabada Bharat ki saruk meter chama yankairom hundoklam gadauri Indo Myanmar ngamkhai paringi kilometer lising amaga chatruk anifu humdoi asi smart fencing khabagi thabak athuba matamda horagani amadi Bharat ki saruk meter chama yankairom hundoklam gadauri haina agency gi paw amana khangalakli pawsina makha tar duna hai border outpost sing sagatna bagi thabak su lokhatkre hairi outpost sabana ngamkhai ngak sen bagi thabak tawriba personal singna pak charba ngamkhai saruk tami yeng thambagi khudong chaba pigani hairi pawgi agency amana Assam Rifles official amaga wari sanabada hai ngamkhai sambal khadana leiriba asi turel amadi lok kayal laibanani nauna sambal khaga dawriba asi CCTV amadi motion sensor happa smart fencing gi thabak paikhatpa hauragani hairi ngamkhai sambal khabada khungang sing border pillar gi manungda leikragani maram aduna khunja sing chathok chasin tawbada khudong chanaba tharang paikhatkani mafam asida pung 14 CCTV camera amadi door frame
metal detectorsing sijinnaduna khunjasingna pot puthok pusin tauba thingnaba thabak lokhatkani border ngamkhai sambal khabagi thabak asi hek loikhrabadi Assam Rifle na thabak sing asi paikhalakpa yai haina pau asina makha tarakpa update Assam Rifle gi mahut senduna Manipur da changlakhiba CRPF personnel sing mathau tauba hokre Kangpokpi dagi mapan amadi kunithoi suba Assam Rifles lauthokhraba matung makhoigi mahut sinnaba CRPF company mari Manipur da thunglare haina press na phangba pau amana khangalagli pau asina makha duna hai Manipur da thunglaraba CRPF personnel sing asi Kangpokpi dolai thabi modbung amadi Galjang da mathau tauba hokhibaga loinana su chatnariba Kuki militant sing da hena kanba mieng thamgadawri CRPF personnel sing asina Manipur da lakpa matamda anti drone khulai sing su puduna lakhi warhauriba CRPF company sing athuba matamda Manipur da changlaklagani haina pau asina makha tari